Hi mayam, ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯟ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯆꯥꯔꯒꯦꯅ ꯉꯁꯤꯗꯤ ꯊꯣꯡꯉꯦ. ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ, ꯀꯪꯂꯥ ꯌꯦꯟ ꯏꯔꯣꯝꯕ ꯑꯃ, ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ. ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. Kangla yenga yongchakne. Bah. Hỏi, sân với sinh ru à? Cái vậy, sao bưng ra thùng mà nè?
사는 로마사. 뭐라 감사해.
산자도 야 됐더래. Ma'am, see you now. Like, subscribe, share, bye bye.